Kukigi CSO Maheiroi Leadersingda NIA Neire NIA Lanjadabasingda FIR Laukatanaba Kukigi Loop Ahumna Kangankre Maitega Kukiga Hana Sunabagi Tamthiraba Togdokaya Tokrabatungda Laukatkiba FIR Lising Taruklo Madugi Matungina Tampaklam Dalariba Mioi Kayamarum Matang NIA na Fagat Krabatungda Hausi Amuk Kukigi CSO Leadersing Maheiroi Leadersingda Neiba Horaklay Kukigi Students Organization Surachanpur, Jomi Students Federation Headquarters Amadi, Mar Student Association, Tuithafai Joint Headquarter na Punna Thadorokpa Chero Lamana Hai, Mara Laijadaba CSO gi Luchingba Sing Amasung, Maheiroi Lupsingi Luchingba Kayada, NIA na FIR Laukalaglibasi, Achumba Thawong Nate, Kulai Paijadaba Misamdang, NIA na case file Tauruklibasina, National Security the Kudong Tiba Toga Lakpayai, Tampaki District Sing the Anti-National Oiba Tavak Thawong Sing Chatavagaloina, September Taraga Mapanda, Kulai Paibasing na Nambol de ambush tawduna Assam Rifles ki personnel ani hatke adubu misang mikai naiba mawongda NIA na Mara Laijadaba Kukigi CSO Lusingbasing amasung Maheiroi Loop kayagi Lusingbasingda FIR file tawruklibasi maram chaba watle Tampaki maphamsingda counter insurgency operation chathabagi mahutta Indian Army na Surachanpur district ki Henglep subdivision manungchanba Khanpi village da Jammu and Kashmir gamanaba mawongda operation chathaduna Mara Laijadaba michamsing hatke Maheiroi amasung michamoina Indian Constitution ki kanglon pumnamak ningthina ngaklibasinggi mathakta ka hianba thawong chathabiga nuhainasu cherolasina phongdorokle amaromda Kukigi micham miyamgi mathakta military operation chathaba khudakta lepi haina Kukigi Human Rights Council KHRC na taksilakle Churachanpur gi Khanpi village ta Mara Laijadaba mioi mari Indian Army na hatkibagi thawong adubu yaningdaba phongdokladuna KHRC gi cherolaman hai India government na Kukigi miyamgi hak khongauna loinana Mara Laijadaba Sing Namthanaba Honabagi Mayek Senglaba Khudamni haina lawba yai UKNA na Kukigi miyamgi apambagi matungin na Indian Constitution gi makhada autonomy tanbada thoidongna kaiba leite India government na UKNA bu terrorist organization ni haina lauthokibadu Kukigi miyamgi maram chaba demand nemthanaba honabagi Mayek Senglaba khudamne malemgi miyam amade human rights body sing na UKNA gi ihawasi maram chaba masung Lo na yaba mawongda Kukigi miyamgi right tan bani haina sakhang biba matam oire haina so cherolasina phongdorokle Kukigi Liberation Army led kholun KLAL na so Indian government ki Ministry of Defense na UKNA bu terrorist oina uhanaba honakibagi thawong adubu yaningdaba phongdorokle lupasina thadorokpa cherolaman haire UKNA na Manipur da maram chaba mawongda separate administration gi demand tawdunu lakhibane Ipa Ipugi lamda separate administration tanbagi wafamasi Indian Constitution na yaba mawongne Kukigi furup ki apamba matungin na thabak tawriba loop amada yumpham yaudaba maral sizinba thawongni haire MLA sing na speaker bu leader ohelaga athubada laingak semdanaba governor da claim tawragane L Rameswar suspended animation revoke tawdana laingak semdaba invite tawbirakadra National Democratic Alliance NDA gi MLA sing na Manipur Legislative Assembly ki Speaker oiriba TS Saityavratabu Legislature Party ki leader oina khalaba tungda laingak ama semnaba thawrang tawri haina BJP ki MLA Laurembam Rameswar na paumi kharaga unabada phongdorokre maki wafam asi yamna kupna naina ningai oi amasung Manipur da thamliba suspended animation asi lauthokturingaida government ama semnabagi damak governor na invite tawrakadra haiba wafam asi akhangai singna nainaba matam yaure Imphal gi mafam amada pangthokpa thauram amada paumi singa tokhaina unaduna wari sanabada Kairao Assembly Constituency gi MLA Laurembam Rameswar na haike chaliba November tha faubagi manungda government ama semhaudragade party gi oina khara wagadaba male aduga party gi wa khaktanatana lairiba internally displaced person singi awaba maruwaina Manipur gi hojik oiriba phibam mayamasi nongma gi phibam taraktre maramaduna athuba matamda miyam gi laingak ama semba pame laingak si mapusu leite Ayamba mayang na palavanina mapudong na tawdre laingang na sel leina karimata tawde aduna thangai seng na mapu amadi lehenenge thangai seng na lainga asi semalaroi hairaga na anoba election tawba chumgane miyambu asum wahan ba phate haina khalle mamang dasu BJP gi General Secretary Organization ga MLA singi mihut taruka unaduna wari sanakhiba laikhre government ama seman gani haibagi thajaba pirakbadi laikhi haina pautamkhe Adubu government ama sembagi matangda asumna nainarakpada laingak semjagi haina governor da claim tawbagi tangai fadava lai maramaduna speaker bu MLA singna leader khalaba tungda claim tawbagi thabak changsilakpa yai haina su makha takhe amaromda BJP gi MLA amana pawasi da hai government ama Manipur da ling bahai basi hauzik oiriba Manipur gi phibam asida PR lauthokliba kangbu aduga punna chatminaba mathau tai
स्टेट असिगी लॉ एंड ऑर्डर की फिबम असिना मणिपुर मखा ताना सेंटर सस्पेंडेड एनिमेशन थमखिगनी हाइबगी वारेप लौखिबदा एमएलए सिंह मसिंग यामे मसिंग सुई हाइदुना गवर्नमेंट सेमनब क्लेम तौबदा मुकनब थोकने सेंट्रल गवर्नमेंट मणिपुर पीआर लौथोक्त्रिङैदा क्लेम तौबदी अदुम काइदे अदुबु गवर्नमेंट अमा सेमनबगी इन्विटेशन अदुदे पिरकनी हाइबगी थाजब लैते मदुगी महुत्ता अइखोइ इंथना सेंटरना करी पामलिबनो हाइबदुदा खनब चंगे मदुगी मतुंगिना थबक तौमिननिंगे